Irum Ningthau Turel Kannaba Haukiba December 28 Working Committee on Rejuvenation of Irum Ningthau Turel na Changsilakliba Turel Sengbagi Thabak Thoram Singh Kakching Esigi MLA M Rameshwar na Hakthingna Yengsinkre Ngarangi Yengsin Khongchat Aduga Mari Lainana MLA M Rameshwar na Hai Hauzik Manipur da Thokliba Thokhaningdaba Hingsagi Thodok Singh ase Ima Imoino Irat Numitna Lakpada Tangdu Laitaba Purakpo Oirashano Manipur gi Anauba Governor Amade Lengak Asigi Luching Liba Chief Minister Nongthumam Bireng na Lamdam ase Mahausagi Tangdu Laitaba Fibamda Hanjilaknaba Hotnariba ase Mai Pakpa Pinabiba Oirashano Ibudhau Irum Ningthau gi Masaikol Oiriba Irum Turel ase Puwari ga Mari Lainabada Natana Akoibada Khundariba Khunja Singh Ising Sizinapam Oiribane Turel ase Ningthina Semgatlabade Khunja Singh gi Semitlon Fagathanbada Natana Manipur gi Mutsil Laklaba Yelhonga Singh Kannaba Hotnabadasu Achoba Mateng Oigani Asigumba Turel ama Sanglaba Chahi Kaya Yengsin Bidana Thambiramba ase Laibak Thibani Turel ase Kannaba Hotnabada Mahaki Maikaidagi so Angamba Mateng Pangani Yaragadi Local Area Development Fund Fawba Thadaduna Turel ase Semgatnaba Hotnaragani Haina MLA Rameshwar Namakha Taki Masigi Sengdokraba Matunda Hairibu Poti Akogi Kakching Kendra Yoiba Achowa asset ama Honaba Masigi resource ama Honaba Amadi Masina Kakching Kendra Prajagi Development da Mateng Panganaba Amadi Area Sida Ladiba Kakching Kendra the Ladiba Lyric Tamuraga Tabak Pangaba Mayamsi Tabak Panganabagi Employment Generation Project Pakapayanaba Akoi Working Committee Amadi Deputy Commissioner Amadi City N Billion Singer Luchimba Sarkar Asina Tanara Akanda Ikoi Development Gi Prajagi Apabo Igadoba Tabulum the Sachilaga Langi Lady Bopota Sisu Atu Matamda Laiba Anova Governor Sigi Mateng Yauraga Akoi Santi Puruknabagi Lambirom the Chanchilaga Development Gi Operasniti Tauraganda Prajasigi Future Tumgi Lambi Tum Yumi Gadra Isinauki Unsisi Secure Oraga Masi Kalamba Masi objective